Image Paodam tabiri basangbu Yumnam Anuradha Devi Naikono Kurumzari, Housing Maroiba Pauda, status the COVID-19 license and Kiba Migi Masing Yankai Magasukre. Seba Sabtaha Thoram Pangtokuna Al Oilabas and Dakudam Post and Pidana Ikai Kunabo Urkre. Lunana, Paleminke Nongzum Mipam Otobatagi Mamanda Loshin Nabakanakre. Housing Pausan on episode. Manipuri haukiba pung kunmari asada zenem population dagi mioi chamaga tarataro Central Armed Police Force CAPF dagi personnel ama puna mioi chamaga taratare naunana COVID-19 positive oiba thenakre mioi ohumna laina asana maram oraga lekhidre aduga mioi marfudara marina COVID-19 free oiduna disaster tawkibadagi state asige COVID-19 confirmed case lising nipanga chatrik kunmari recovery da lising taruka chatrik kulumdoi Active case da mioi lesang maga chamapan nifutarok amade laikidabagi masingna yangkai manga yaurei. Naba pabagi changna chada humatra taredas make suino tarukne ngasi positive oikibasing adu BRDL Zanimsta kunmatoi BRDL Rimsta kunmari Ras Medicity da tare Tawalda Kulumdoi Churchampuda Nipa Imphal is the Ahom Bisnupuda Mari Senapati da Ani Remedy Hospital da Ama Ziban Hospital da Ani Adban Hospital da Ama Babina Diagnostic da Taramari Jiribam da Ama Imphal is the Mari Rims Reta Ani Thengnaki Zanem population ki positive oidaba mioi chamaga taratruke manungda mangade mapandagi halakibani atei chamaga taramathoina loken singni makoi punamag lokalaga covid care facility singda thamduna precautionary measures sing lokhatkhrei ngasi lekhidraba mioi ahum adu nupa ngaktani anina rimsta amana zenemsta lekhidabani rimsta lekhidaba mioi sing adu Imphal West gi chahi Manipur suraba ama amadi chahi yankatere suraba mioi amani Zanimsta lekhidaba aduna Thawal district gi chahi humpumanga suraba mioi Disas tawkibasing aduna CAPF tagi kuntra manga rims tagi tare Janims tagi taramari COVID care center Yunako tagi taru COVID care center Lamboy Kongnang Kong tagi kunmat pan COVID care center Jiribam tagi amma amadi TK Ukranul tagi anini makoi nahona na test tawada COVID free oibadagi disas tawkibani Haukiba pung kunmari da kaksing da janen population da mioi ahum COVID-19 nauna confirm tawduna district asige apunba COVID-19 confirm case chaniga humpumanga sukre narubadagi farakibagi masingna chaniga taramapanni aduga active case dana mioi niputaruk leiri haina ngasi nungtin da pung ani fawda lekhiba kaksing district ke COVID-19 update report palle Report asina makatari badi Kaksing district ke housing leiriba active case nipu taruki manungda taratarukti COVID care center Kaksing da thamduna laingli atai anaba singaduna tonga tongamba COVID care center singda thamli containment zone na maphamamani district asige apunba mioi lisang manga ka chani sumna mari ke sample lawduna RT-PCR test taunaba laboratory da thabada mioi lisang manga ka chamakungi test result laglai mioi humpumarina pending the lady hairi More 1/5 tagi mama macha ahum COVID-19 positive oire hairi ngasi ayuk more ge primary health center da chai nipuni toy romge oigataba nupi ama diabetes anaba laying neba lakpada mafam aduki doctor na nupi adu masa sagatba yauna layung sing chingnaba pawudagi kudakta rapid antigen test tawbada positive oiba thenakibani kudakta nupi adu more hospital da hangba covid care center da transfer tawki Tungda primary health center Moreda Kudakta Tingsinduna Ana Lange Tabak Lepre Amadi PIC Asige campus ke Akoibada Mitop Changdanaba Menget Tingsinduna Hospital close Toki Masige Makatarakbada COVID care center Morigi Timna COVID-19 positive Oikibanupi Adugi Machanupi Anishu rapid antigen test over COVID-19 positive Oide Heidi Makoi Anima Mori Hospital da Hangba COVID care center da Makataba lying in the Maktam Craig Ngarang September gi tang tara ni panda Community Health Center CHC da COVID-19
case ama phangbana maram oraga hospital asida COVID-19 pandemic sanduraktanaba hospital asibu sanitize taunanabagidamagta pung nipunivan hospital sige IPD amadi OPD service thingzalakani adubu hairiba matam asida flu clinic laboratory immunization casualty minor OT amadi administrative block de hangani emergency casing haibadi accident and the trauma amadi delivery case khaktama hospital asina hairiba matam asida layengani COVID-19 case adugi contact singthokpa test toba loibaga athubada hospital ge services punama hangdokani haina CHC kaksinge MON SARS na thadaropa cherol amana khangalakle भारत के प्राइम मिनिस्टर नरेंद्र मोदी की चाही हुम्बुटा सुबह मपोकुमन थोरंगा मरी लैनना चयोला मचुपना पांगथोकलेबा सेवा सप्ताह के थोरंगे सरुकमा ओइना सेलिब्रेशन कमिटी बीजेपी पलेंट यूनियन सिंधुनंगसी पलेल मनिंग कम्युनिटी हॉल दा पांगथोखरे थोरमदुदा कक्सिंग असेंबली कॉन्स्टिट्यूएंसी दा बीजेपी की मिरेप ओइनाबा थोरंगलेबा वर्ल्ड टेक्निकल एंड स्किल डेवलपमेंट प्राइवेट लिमिटेड की चेयरमैन नौरेम नवचंद्रना अथोइबा मिथुंगलेन बीजेपी कक्सिंग डिस्ट्रिक्ट के वाइस प्रेसिडेंट एस इनाविना थोरमपु लोइनाना पलेल ग्राम पंचायत के उप प्रधान एस जॉय कुमार अमदे अतै मियोय क्याना अखनाबा मिथुंगलेन सिंह ओइना सरुगाखे थोरमदुदा वंगांगलोय क्याना नरेंद्र मोदी की पुंसी वारी अमदि महाकी मतिंग मगोन कया सिंथादुना वाफम के फंगदुनखे लोइनाना अथोइबा मिथुंगलेन ओइना सरुगाखिबा नौरेम नवचंद्रना स्पॉन्सर तौदना पलेंट एरिया द लेबा ahal nupan nupi punna mioi humbutada sol khudol piduna ikai khamnaba utki भारत के प्राइम मिनिस्टर नरेंद्र मोदी की चाही हुम्बुटा सुबह मपोकुमन थोरंगा मरी लेनना चयोल अमा चुपना पांगथोकलेबा सेवा सप्ताहगे सरुकमा ओइना ngarang बीजेपी खंगबो मंदन सिंधुना खंगबो केंद्र के चाही लैसिलबा ahal singda khudon tamba face mask amasung hand sanitizer sing yenthobge thorom pangthokre बीजेपी मणिपुर प्रदेश के प्रेसिडेंट प्रोफेसर एस टिकेना थोइबा मिथुंगलेन ओइदुना खंगबोक मयै लेkai कम्युनिटी हॉल दा मपुंग ओइबा थोरम पांगथोक्तुना बीजेपी के कैंडिडेट अमसु ओइरिबा बीजेपी मणिपुर प्रदेश के फॉर्मर वाइस प्रेसिडेंट थोक्सम जदुमनीना सही लैसिलबा ahal nupa chatre romda fraud amadi selge oiba mateng aduga ahal oirabi nupi singdana fi sal amamang khudon tamduna ahal singh aduge thogal tawphi बीजेपी एसटी मोर्चा मणिपुर प्रदेश के वाइस प्रेसिडेंट ओइबतनतना ऑटोनोमस डिस्ट्रिक्ट काउंसिल चंडिंगे मिखलदा मोरे बी कॉन्स्टिट्यूएंसी के मिरेप अमसु ओइरिबा जे खोंगसाइना भारत के प्राइम मिनिस्टर नरेंद्र मोदी की मपोकुमन थोरंग मरी लेनना पांगथोपा सेवा सप्ताह थोरंगे सरुक अमा ओइना ngasi mahaki मोरे बी कॉन्स्टिट्यूएंसी मनुंग चन्ना लेरिबा मणिपुरी मुस्लिम काउंसिल मोरे गोरखा समाज Al Ament Youth Welfare Association Hariba Lupsinge Kudangda Imung Kyada Chenkezi Taratara Yantopage Tharama among us a pangtokre. Tharamaduda PMJAY ge Hal Card Singsu Beneficiary Singda Yantoke. Manipur Game Education Department Engineering Wingi Makada Asoiba Aranbakya Chatare Hairubada Amadi Matang Matam Chana Wakal Abasu Lengana Aranbasangi Matata Action Amata Lokotabadege MSK Thomisang Engineering Wingi Office so Lonson Bagi Police na MSK Thomisang Pazan Bagi Thong Yamna Libak Tibani Haina Apunba Irebaki Mahiroi Senpang Luke Cheroda Hairi Sedona Sinamaka Tarduna Lubasagi Thomisangbo Pava Punbagi Tabak Satrapa Haivasi Huran Basingbo Lengana Kankatuna Tambagi Mayeklara Bakudamne Pazan Kiba MSK Thomi Kudimak condition amata yaudana atubada thadokadabne Wathoksida chapchana mara leiba chief engineer thabaktagi lauthokadabani education department ke engineer wingi asoiba aranba huran basingi matangda marik sumba paudamba amagaloinana iberserol ama mamangda anti corruption sanda wakakre matam sana wathok asida yangsan birakani haibagi asa tawjarambani adubo hojek phawba action ta amata lokhataba haibase yamna laibak thibani Divide and roll policy manba aigimi ki naina aranba singbo kankhatpa achanmira naina dandipiba haibasi ems na yaningde wathokasigi matangda athubada sarkana action lokatrabadi ems na miamga loinana yeho hongnaba sem sare hairi
ngasi ayuk Hailakandi district ke Yaripon ge Bamont Laikai Kunda leba Oinam Abisit Singage Yumda indigenous Manipuri people of Hailakandi district Assam Amade Bamont Laikai Mera Paibina Sinduna Housek Pongpong Saduna Ladiba Assam Sarkage 3 language Pomlada Yaning Taba Pongdopage postcard campaign Amade Mipam Pangtokre Mipam Maduda Tongatabam Birmala Ngapigane Bimlaj Sarmana Mipam Mapu Oiduna Thoram Pangtoke Oinam Mira Konsam Rabindra Oinam Kuber Tangzam Manilant Amadi Sinam Surjesu Dais the Panke Konsam Rabindrana Thoramgi Wahudo Peke Postcard Campenge Thorambaduda Wangang Kibasing De Tangzam Haribabu Oinam Ongbi Nibarane Hamanta Amadi Laurempam Jay Kantasu Thoranga Madilenana Wanganke Assam ki Chief Minister da postcard Thana Nabagi campaign su Pangtoke Mall Hill Arts Kaksingna Sinduna Chaliba Thasige Hokiba Tang Taradage Hoduna Numit Tarani Chumna Satharikiba Wari Libage workshop program ngasi September ge Tang Taramapanda Langathenda Maningmandakta Pangtokna Mapung Phana Loishin Krai Tharamadda Saruya Kiba Akang Haisingna Thoram Asi Pangthopana Wari Libage Kala Asibu Nauna Tamkhalakliba Mairoi Shingi Mapamda Bhakti Leba Amasung Minungsi Dharmagi Maikaida Anowa Inod Amasoidana Piragani Modern values Hangal Halagani Habagaloinana Asigumba workshop Asi Toina Pangthopana Kala Asige Mayaksengba Amasung Hena Thak Wangna Thammangamgani Hana Pangdonaki Artist Training Cum Education and Research Center ATEREC Imphal-gi Chahigi Mipam ngasi Bisnupur District ke Manungchanna leiba Nambol Thiam Awang Laikai da leiba Sangnai Rabi Saisakbi PC Nandaranagi yumda pangthokre Social and Cultural Activities Sapam Momona Mipam Mapu Oidana Pangthokiba ngasigi Mipam aduda ATEREC ge kumza Lisangani Kundage Lisangani Kunithoi Pawagi Thau Pugadabasingsu Kankre Sapa Momombu President Okendro Kundong Mamna Secretary Nongtombam Nabana Finance Secretary Oina Kankre Hairi Sa Sanda Matam Matamgi Oiba Lena Kiadagi Ngaktonaba Haiduna Veterinary Department ka Kusamdaduna Kaksing Kunauda Numit Humni Chumna Satakadaba Sa Sanda Hidak Kaptobage Tharam Ngasidage Hodokre Kaksing Kunau Municipal Council ge Chairperson Su Oiribi Kaksing Kunau Municipal Council ge 1 number 3 ge Councillor KS Leimana Haudokiba Aduda Ngasi Ahanbagi Oina Kaksing Kunau Municipal Council ge 1 number 3 da leba Sa Sansingda BQFMDHS Hairiba vaccine asi Kapthoki Amade certification su Yenthoki Hairi COVID-19 ge lockdown Haurakpa March Thadagi Chaliba Tha September asi Phawadi state asigi miyosing Napsa Amadi PMG KAY gi Makada India Gamina Miyo Kudamakta Chara Helaloi Haike Adubo 37 Kaksing Assembly Constituency gi Manung Chanba Sora Khungangi Agent Singna Hokiba March Thadagi Napsa gi Oina Sengkisi Manga Yeli Amadi PMG KAY gi Oina Chahi Manga gi Mathakta Leiba Miyo Amada Keji Ahumon Yeli Masagaloina Tha Amada Hawaii Keji Amakak Imung Amada P Lariba Sora Praja Singda Magi Agent Singda Gamine Pideba Napsa Amadi PMG KAY gi Cheng Masing Suna Piu Haizarubada Gamina Pirakte Haibatanatana Agent Singna Wahiwata Pasadaba Kya Season Aduna Miamgi Hagma Pire Hiram Sigi Matangda Marilenaba Authority Amadi Chief Minister na Miang Sangbinaba Youth Development Organization Soragi Cherolamana Pongdoragli Charangpat Gram Ponsaki Manung Chanba Charangpat Mayai Laikaida Mianggi Pukri Taukibagi Lebak Community Hall Sabada Season Anabagi Launaba Taurubada Pradhan Amadi Laikai Mianggi Marakta Unkanakre Pradhan S Imona Nongmai Kablubadagi Mahaki Gari Miamna Akai Atoi Thohan Kre Haide Thaudokasagi Matangda Thawanda Police na case ama Lokhat Pagaloinana Pradhan ge Nongmai license Amadi Nongmai Kapada Sisinaba Mahaki Phisol Singh says Tausan Kre Haide Amaramna Pukhi Taukibagi Lebak Lobayani Yaroi Haibage Wahoda Pradhan Miamda Nongmai Kapki Haikiba Adu Yumpam Yaudaba Aranba Wapamne Pradhanda Kut Thaduna Etek Torabadagi Masa Kansanaba Mahangna Nongmai Kapthok Sakibani
kanagumba amatada attack tawkhiba leite haina charangpat gram panchayat ke office ta paumi singa unaba amada thodok adu haktengnana thengna hobani haiba charangpat da gram panchayat ke 1 number 7 ke member L lupa zauna phongdorakle paumi singa unaba aduda gram panchayat asiki 1 number 4 ke member TS Sanjoy 1 number 1 ke member nominee S Joysant amade panchayat asige tongan-tonganba nominee singsu saruyakhe Nakala marom dasu thodok asiga mari leinana maral leitaba pradhan buna police na phajanba aduga maral leiraba miyam ge sakhwata thorang tawbada ayetpa piriba sangbuna phadana thambage matangda charangpata mayai lekai waiting seta miyamna wakan mipam phangkhre wakan mipam aduda sarugya khibidupi amana media da haikibada pradhana miyam ge yaiphanaba sakhwat thorang ge thabak paikhalakpada miyoi kharana athingba piduna leirakpana ngasi pawa sakat thorangi thabak amata tawba ngamdre haiduna maral leitaba mibuna phajinduna thamlaga maral leiba mibuna thaduktuna thambase yaningde adubada thaduk piyu hairaduna miyamgi damak semge sage haiduna tholakpa mibu makoi kharana maral sibiraga phajinbase nungaitaba phawi haiki Parliament ke monsoon mipamasi October amagi mamangda loisilaba yai haide mipamasi da sarugyariba MP ahom coronavirus ke positive oide gamena MP singi soida ngamdabna hena lumna lawi maduna maram oiduna monsoon mipam asige matam tensinabage maram amani haide Parliament ke mipam October amagi mamangda loisinanabage wafam gamena opposition ga so watana kre mipam haudrungai ke mamangda mandatory test tawbada Lok Sabha member tarataret aduga Rajya Sabha gina member nipan coronavirus positive oiba thengnakhe BJP dagi taranithoi YSR Congress dagi ani Shiva DMK amasung RLP dagi ama amane makoi tarataret asi Lok Sabha dagi ne Mipamgi mamangda negative oidiba Union Minister Singh Nitin Gadkari amasung Prahlad Patel positive oide Iranumita test tawbada BJP ke Rajya Sabha member Vinay Sastra Budhe positive oide MP Singh marakta coronavirus positive oiba yarok pasida authority na akanba section tharang laukhale haide Police na haikibada ipau ama pibagi damakta Rajab Sharma na US dollar lising ama pange haide army ge aronba ipau kaya science intelligence ta pibagi damak Delhi da best tawba paume journalist Rajab Sharma Police na phakre Science nupi ama amasung Nepali nupi amasu phagakre nupi ani aduna Rajab Sharma da yamlaba sempam pi haire Police na makata na haikibada maduda seasonarambani haiba mobile phones laptops amadi atei polom kya su lokhat kre haire freelance journalist Rajab Sharma Delhi gi Pitampura da leibane Delhi Police ki special cell na bhag phakibane mangodagi classified defense related documents kyasu mangodamgi phangke makhatana kanna thigatpagi thabak sathari haina senior police officer Sanjay Kumar Yadav na phongdoke Science Global Times kidama Rajab Sharma na defense kamari leinaba ipau kya pi haide chahi amaga makhairamda mahangna lupa lakh 13 rom phangkhre haide haujagarobada maroiba pau amane pizari status ita COVID-19 license asian kiba migi masing yangkai maga sokre Seba Saptaha Thoram Pangtokuna Al Oirabasing da Kudom Posting Piduna Ikai Kunabo Utkre. Lunana, Parliament ke Nongzu Mipam October Thagi Mamangdal Loishin Nabak Hanakre. Image Paodam Gasigidi Matang Asidaloijade Miang Tabiri Besumbo Amukana Krumzari.